BJP na atopa political party singbu criticize tobu pamde tausu tauroi biren Kumja 2027 da pangthokadaba Manipur State Assembly election da Bharatiya Janata Party BJP ge MLA nifu kaduna mai pakani haina numit kharani gi mamang hanagi Chief Minister Rongthomam Birena phongdokhraba matung asi athuba matamdagi manungda state asida popular government ama leirugani haina amu hana phongdokre wafam asing asini taipat chuthekta leiba BJP gi thamba sanglen da pangthokhiba BJP gi oiba mifam ama da saruk yaruraba matung da paw mising da phongdokhibani En Birena Makata na hai hauji athuba matamda state asida popular government ama soidina laglagani BJP na hauji lamdam asida tholibe irang asi waroishin ama puraknaba kanna hotnari songsoi soidina purakpa sungamgani haibigi thajaba leire haiki BJP na topa political party singbu criticize toba pamde tausu tauroi BJP na thamliba pandamdi hauji lamdam asida tholibe irang asigi waroishin ama puraktuna mausagi punsida hanjul hanba amadi lamdam asigi miyamna pamliba lamdam asida anoba lenga ama leihanba haiba adu thabakto onthokpa aduni center na su ground reality yenglaga thubadam Lenga ama semnaba tharang torokani haibigi thajaba lei haiba wafam thamki panba yai ngarang numidang Bishnupur Kendra gi MLA oriba Govindas Konthaujangi mayumda MLA Biren Masama yauna BJP NPF amasung NPP gi MLA singi oiba mifam ama pangthoktuna anoba lenga ama semnaba poram yatpaga loinana mifam aduda wa kaya khanakhiba su leikrabani Naga nupi ama yauna winger driver phurubagi wathok yasinakre Thasi kunga taruk to ukhun chenba winger ama driver ama di Naga nupi ama Kuki singna mongket chepu khulma pada phuki wathuki matakta Naga anigi marakte yasinaba purakre litan police station tanga sin litan area gi Kuki village chief sing ama di tangkul lusing basing puna phamina dun thawdok adugi matang da condition khar yasinaba purakhibani yasinaba condition adudi mongket chepu gi jurisdiction manungda asat awok ta harassment piba gi thawk satharak labadi mawong ama ta yasinaba tawdaba mongket chepu gi chief tangkul gi culture custom ama di tradition of land owner tangkhun Nagabu ikai khumnaba mongket chepu gi chief na pungni phuni pan gi manungda mongket chepu gi yum masing amasung village census gi detail tangkhun Naga Long the Sinaba Loin July ama Faugi Manung the Jun Kuntaruki Tautok the Sokiba, victim sing the compensation oina lupa Lakh mga piba. Haiba condition sing Asini Jun Kuntaruki Tautok adu token kiba all Luminjong apokpa el Ngamjang bi ngamilun apokpa let lunsay amasung el lumhaw apokpa el hamlan bungasi yasinabado the Saruk Yakiba nakal animak na condemn tauki. Kuki refugees sing na sagili chat amadi lam khopsin bagi thabuk lep kadabani FNCC Kuki refugees sing na makhoi gi sagili chat khudak te lep pagaloina lam khopsin bagi tharang sin lep na futhil Naga coordinating committee FNCC Imphal nakan warning tawragli FNCC na thatorak pasero amada Kuki elements sing na thasi kunma gi numindang da mongkot chipu Kuki village mapada ukhul chen ba winger gari amagi driver amadi passenger nupi amu saituna asok apan nanghan ki ba thawang kan mong da kandem tarogli loina na thawong asi Naga sing gi mayuk te lep tan satharagli ba aggression ki saruk amani driver yauna Naga nupi ama bupurak pahay basi sumnagi hingsa ama nate masil lansa tharakpani masi kumamiyot negi thabu asin Naga miyam gi dignity safety ama integrity da hakting na sing narakpani hiding serol sida hai Kuki sing na mamang thakti gi Naga gi khul sing longsai kai phuidong nungnang thabuk lam lighting puisa tang yengang pokpi lungwiram kangaja konsa khul tumu yon khulena sing bada teksa taduna Naga micham kaya asok apon token create thabdok sing asina kal anigi Marakta khuthok nakiba natte makhoina atamna na sagili chacha thaduna aranba mongda Naga gi lamsing lawsana ba hona rakhibani mangjawna na ya thoklaba thaurang amagi makhat Naga gi lamsing khudum chansinna ba hona rakhibani punum asi Naga gi ipa ipuna thambiramba lam identity amadi hakki atamna na sanarakpa attack ni hiring masigumba kaya si yengna karigumba Kuki refugees sing na makhoi gi sagili chat khudak ta lepaga loina na lam khopsin bagi thaurang leptaba tarbati asoba Lanfam ama thoraktuna ita narakani Naga miyam tumini yengtuna leithokloi ekhoi lam ngak janaba ekhoi gi miyam ngak janaba ekhoi gi tunglam sat ki damakta sakti se narakani haina su warning thoraduna matung tabada thorakpa khudum Kuki aggression sing na fafata pumna pujagadabani haina su puthorakli FIR panduna logi oiba charak phangangadabani Federation of Army Kuki sing na tangkhul community sing phurakpagi thautok custom ki thakta Wayan matana tana FIR sanduna logi oiba charak phangangadabani haina Federation of Army ne phongdorakli lupasi gi Vice President Dake Hira kabuina thaturk pasirol amana hai National Highway 202 Imphal ukhul lambi na passenger puba gari amada Kuki sing na driver amadi passenger truck khul nupi ama bu asok apan nanghan ki thawdok Federation of Army na kan mong da condemn tawi mongko chepu village ta thoki thawdok asina han bana te mamang da litan da taba Kuki kharda tangkhun village authority gi maru oiba myo ama i nai ta na phuraki thawdok leikre Kuki sing na leiriba
mafam ayamba tangkhulsing miyoi minungsi utuna tangkhulgi lamda lehenkiba ayambani lamhenba kukising na phu chaiba gari thugaiba asat awok check tawba passenger sing da kihanba kaya leiragasu minungsi yenglaga tangkhulsing na ngakpi duna lakhi masimaknani yani haina hanjin chatharpani lambi asida sanglaba matam asi mitai singna ukrul lambi asida mitai chatre khangna kuki singna tangkhul community gi passenger sing toina check tawtun harassment piba si community asibu usittaba amadi singna bani maram aduna hanak thokiba driver amadi passenger phubagi thabuk asi makata na thokan danaba customer gi thakta wayan batan natana maral laibesingi mathakte FIR santuna logi oiba cherak phanghanggada bani Federation of Haumina Katho Katannaw Long amadi Tangkhul Naga Valley Students Association sangsilak pathabuk singna mapungpana sagut kani haina serora sina makata ragli